खुरुमजरे ISTV पाउमियंग ताबीर बसिंगु तराम नोकचरे हुजि मरोइबा पाउ पृथ्वीदा HIV AIDS दा सोखनदबा लेबाक अमा फावबा लेट्रे हाइना हेल्थ की डिप्यूटी डायरेक्टर LR कोमना फोंदोख्रे हुजि मपुइबा पाउ पृथ्वीदा HIV AIDS ना सोखनदबा लेबाक अमा फावबा लेट्रे हाइना हेल्थ की डिप्यूटी डायरेक्टर डॉक्टर LR कोमना फोंदोख्रे वफम असिंग असि पोरमपात लेबा पंचायत भवन दा State Institute of Rural Development SIRD Infalna Max ka khusabnaduna pangthokhiba Panchayati Raj Institution singi nongmagi oiba state level mainstreaming HIV AIDS ki thoramda mahakna phongdokhibani thoram aduda SIRD ki principal KS Lungarai amadi Max ki consultants SK Victor Susaruk yakhe principal Lungarai na HIV AIDS haibasi hojiki matamda khunai asigi kuina narakpa leina ama oina longnarabadi miyamgi mihu singna leina asidagi ngathoknabagi damak achoba thodang lafam thoi haike LR कोमना मखाताना HIV AIDS हाइबसे इंग सोलुसिंग मग चमापल मरफुमाथोइदा अमेरिका गी कैलिफोर्निया दगी डिटेक्ट तौबा होख्रबसु ngasiदी मालेमगी लेबा खुदिंगमक्ता संदोकपा लेना ओइरे मसिना इंडिया गी स्टेट खुदिंगमक अमदी मणिपुर गी डिस्ट्रिक्ट खुदिंगमक्तासु यहोंदुना ख्वाइदगी हेना किनिंगाय ओइरबा लेना ओइरे मणिपुर गी अपुनबा मिसिंग लाख तरे टेस्ट तौबदा लिसिंग निफु मरी रोम पॉजिटिव ओइरे अपुनबा मिसिंग लाख कुनिपान रोम असि टेस्ट तौरबदी फिगर असिदगी हेंगलकपा याय लेना असिबु ngathokna damak pradhan jila parisad amadi member na singba miyamga hakthingna loinaba singna achoba thodang lawraba matamda oithokani makoina achoba thodang lawrabadi leina ase india dagi mutatkhibada ngakningai oiroi phongdokhi mona meina planning system sika bai torokeda central government manipur na isu thuma national government na isu thuma bihar government na isu thuma haidana basina border basina ko ay pirame adu masidi just opposite to that khuding ma ase top to bottom higher to bottom to top ki planning system chlai adu na apni PRI members you are the most closely associated personal intermediates. No idea. Inti saman na thamman na phamman na most grassroots level ki people sinsiga tona nei na saman na nei basi ki PRI members sinsiga. Aduna you know their problems. Ma koi ki dakani ba ashim basi noi le khange. You made that proposal to the state government. Sagolban Tera Lakra Konaikai dagi ayek pam kundoza kauba sahi kuntra homdoram suraba mi ama ngasi ayuk Sagolban sayang pukri maya da siduna leramle mataw karamna mahag mafam adu da siram libano haiba chap chaba khangmang amdre laikidrabagi apok pa mapa ayek pam dhire na phongdorakpada maki masanapa si chek subagi thabak tawbani numit humni rongi mamang dagi mayum dagi thokibadagi thiba khangdana lakhibani haike Barudi lai kurumba numitta kanagumba singna nomaijing chingi akoibada amadi ching mathakki mafam singda mayai kaba nisa puraktuna sijinnaba amadi lalonba tawbiganu haina amada nongpok sanjenbam khulen Women's Welfare Association sanjenbam khulen Village Development Committee amadi Social Development Association sanjenbamgi maikaidagi khangalake Law Informers on Cigarette and Other Tobacco Product Act 2003 gi matangda capacity building workshop among us Hotel Nirmala da pangthokre International Union Against Tuberculosis and Lungs Disease Union Southeast Asia gi miyang makhada State Tobacco Center Cell Directorate of Health Services Manipur amadi Educational and Social upliftment mongjamna sinduna pangthokiba workshop aduda DIG range 1 oiriba IK buiba Police officers sing amadi amada yauna drug kabari leinana thabak tawriba organization singi mihut kyana sarugya ke thayanga mari leinana International Union Against Tuberculosis and Lungs Disease Union Southeast Asia ge technical officer Dr. Govind Tripathi na hidak mana na mangaliba sing miyam punna bhap tamina batangai fade hidak mana gi amang ba sing khangmina raba matungda masi thingba ngongani haike Smoking is directly having relation with the die. If you smoke cigarette and you will die like this. No, it is having the impact. You know, after having the smoke, you will wonder there are 7,000 sort of kind of a carcinogens they used to
they will affect your life, and there are many manifestations like the heart diseases related to heart disease, related to cardiovascular diseases, related to respiratory diseases, relating to the immune system. There are many things, and which has opportunistic infections also. If your immune system is weak, you will be very much susceptible to the tuberculosis, you must be susceptible to many other diseases. There are all the consequences. I will not go in the harmful effects again. National Mathematics Day ga mari leinana mit pangani chupna chathagadaba palan thoram ngasi Jam College campus ta leiba Manipur Science Aquarium da pangthukre ngasi hawdopagi thoram aduda Manipur Science and Technology Council ge director TS Rendranath amadi ate oja sing susaruk yakhe leinana tongan ba school ge mahire kya su thoram aduda yakhe wangang ki basing na phongdok na kibada mathematics ki kanaba amasung maru oiba kaya gi matang da wangang ke Mastek na sinduna pangthoki ba palan thoramatuda hana DM College ki lecturer oiramba Oja S Jayanta Singhana lecturer program piraduna miyamna mathematics subject asi arubani haina khaliba asi aranbani subject asi araibani khanghanaba honabada Oja Singhi thodang lei masi yamna interesting oiba subject amani hauziki matamda mathematics ki thodang yaudrabadi hiram kayada chang hantha hanbagi machak amani phongdokhe mathematics mayamda khanabada aruba subject na lognai Class 10 bao kita kerja angka je low tapi yang apa? I think Manipur amang more than 70% angka low angka pop angka low kerja. Itu mathematics important sih. Sui pira important sudah pasna angka itu. Karena dia je, dia satu stage na apa ni kita citizen nama boleh kita. Not necessarily angka itu jauh benar tahu. I tam terus. Mama angka apa kita angka itu sudah kau. Karena dia je nak kalau kita class 10 bao. Service voter natraga postal voter karino haibase miyamda marilaina ba authority na khangan biu haina independent mirep oriba o indira nangasi maki mayumda pangthokiba pawmisinga unabada phongdukre Manipurda anoba political platform ama thamnana ba khonabada service voter postal ballot mapada leiba mahiroi amadi private sector singda thabak tawriba punna milising humudra henba asigi chawroba daitlei masigi matangda election returning officer da aiba chair pisin kre haike The head scrutiny loy ba dekina 48 hours ki manungda koi disperse ta hobada bana maram oirakanda akogi atopa candidate sing da khudong chaba phangdawi yai sarkar pairi ba candidate sing na khudong chaba phangaga su maduna Manipur ki praja sing service voter karino karam maina vote se cast tawgani makoi ki khudong chaba ase ekhoina praja sing na karam na lawgadege amari voter sing na masi ki right se karam na phanggadege haibasi ai Manipur praja sing da amari candidate sing da khamina na ba ki khudong chaba duma pijani Amaramda innerda mirep oigani haina nomination file taunaba sem sariba singjamai makha khongnang faidek bidagi sawrakpam norena mikhal thengnabagi mahutta indirada oina sawgatlagani haina pawmisinda phongdokre ki lakadoriba inner parliamentary constituency sida ai from ji logjarurabani adugumasi toktokjarga nupi moina mahana chongthukjarpasida anga thamoisengna mahako sawgatleyana All Manipur Sepak Takraw Association ki Vice President Oiramba G. Priyoberta Sarmana from Thadok Sarga Haina Association ki President Da Aiba Cherol Pisin Krehari Maharani Dana Manjuri gi Chama Kumapan Suba Mapo Kumon Thoronga Mari Lenana ngasi souvenir ama release tawkre Kumon Thoram Pangthopaga Mari Lenana Larik Phongbagi Thoramaduda Jam College of Science ke Principal Dr. P. Ranbir Commerce ki Principal N.G. Brajakumar amadi Arts ki Principal Dr. A. Nuksitombina Chingba Mi Singna Sarugya ke Mahire Singh amadi Oja Singna Laikidrabi Dana Manjuri gi photo da Laisu Katuna Ikai Khumna ke ngasi Phongliba The Memoirs of Maharani Dana Manjuri na Lairigasi editor Oriba M. Sekna Jam College Hawdorapagi history ama thamba pamba amadi hawrakliba mahiroi sing da dana manjuri gi matang da khanganabani Jam College of Science Student Union na publish tawriba larigasi yamna thaganingai ngalingai matamda asigumba larigasi phongbu yabani adubu ngasi thengnabasu thengna asigumba larig ama phongba asina miyamda kanab oiragani mahiroi oiringai dagi hongna tongan ba hiram kayada larig iningbagi ithel pibana tungi career sembada achobo mateng ama oi phongdukhe Students today are showing openly have studied showing the high motor just like the publication of the see aduga hi luina interview of face over the Japan is in the home of the man to be the money to the Tara money and the money home like that my passion the area my interview face over the Chumpai so that I can I start with the editor of the
kenoni bangun satu yang juga ada hari ini ekspansi itu zaman impress tu pun membuat Mathang thagi tang mapan da pangthukadoriba Outer Manipur Parliamentary Constituency gi oina Naga People's Front ki mirep oiriba Sosolor hoge election campaign ngasi Nagaland gi Chief Minister Nephew Rio na Senapati District ki manung chana leiba mini stadium da hodukre tharamadu da Naga People's Front ki President Surho Jotik Lizetsa election campaign committee ki convener MLA Victor Nungrun MLA Dikhoyaw na party ki myukyana sarugya khe Ozanupi amada makhori met anaba honarami haiba ITI Tagel Pata Electronic K second semester tamliba mahiroi L Jaljit limit humni gi manungda Manipur Sarkar amasung mari leinaba singna matik saba chorak pidabadi ITI gi instructor sing thabak lepagi khongjang chamsilagani hari mahire aduna chatakhiba thawong adubu yaningdaba phongdok tunangase institute asigi mamangda wakan from chatakre wakan from aduda sarugya khiba mi amana phongdorakpada asigumba mi singasi matik saba para tambiba tangai fade phongdokhe hauji maroi bapa amu Prithivida HIV AIDS na sokhandaba leibak ama fawba leitre haina health ki deputy director LR Com na phongdokre ISTV pawmiyang tabiriba singba mukahna khurumjare